ꯃꯌꯥꯝ ꯃꯍꯟꯃꯨꯡꯗꯨꯗ ꯀꯪꯂꯤꯔꯤꯕꯅ ꯇꯔꯥꯝꯂꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯣꯕꯤꯟꯍꯨꯗ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯅꯤꯊꯤꯟ ꯁ꯭ꯔꯤꯂꯤꯂꯥ ꯑꯁꯤꯅꯆꯤꯡꯕꯅꯤ ꯑꯗꯨꯒ ꯃꯨꯚꯤꯁꯤꯒꯤ ꯔꯦꯇꯤꯡ ꯈꯔ ꯄꯜꯂꯕꯗ IMDbꯗ 4.5ꯀꯤ ꯔꯦꯇꯤꯡ ꯐꯪꯂꯤ ꯐꯔꯦ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯃꯝꯇꯪꯗꯤ ꯅꯝꯕꯤꯔꯝꯃꯨ ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯥꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯕ ꯐꯪꯏ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯥꯎꯕ ꯒꯨꯟꯗꯥ ꯑꯃꯅꯤ ꯃꯍꯥꯛꯅ ꯗ꯭ꯔꯒ ꯌꯣꯟꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯒꯀꯤ ꯑꯦꯝꯄꯥꯌꯔ ꯑꯃ ꯂꯤꯡꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯒꯟꯖꯥ ꯂꯂꯣꯟꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤ ꯃꯍꯥꯛꯅ ꯗ꯭ꯔꯒ ꯑꯁꯤ ꯑꯁꯨꯝ ꯁꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯗ꯭ꯔꯒ ꯁꯨꯡꯐꯝꯒꯤ ꯃꯐꯝ ꯑꯁꯤ ꯑꯁꯨꯝ ꯀꯣꯟꯅꯔꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯔꯨꯗ꯭ꯔꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯕꯨ ꯇꯥꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯒꯟꯖꯥ ꯑꯁꯤ ꯊꯥꯕ ꯇꯥꯔꯒꯗꯤ ꯃꯍꯩ ꯃꯔꯣꯡ ꯐꯖꯅ ꯂꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯒꯟꯖꯥ ꯑꯗꯨꯒꯤ ꯄ꯭ꯌꯨꯔꯤꯇꯤ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯥꯔꯤꯕ ꯒꯟꯖꯥ ꯑꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯑꯣꯏꯕꯗꯒꯤ ꯃꯍꯥꯛ ꯈꯨꯡꯒꯪ ꯑꯗꯨꯗ ꯒꯟꯖꯥ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ 2002ꯒꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯏ ꯃꯁꯤꯗ ꯑꯍꯜ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯐꯣꯟ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯈꯔꯁꯨ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯔꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯃꯨꯔꯇꯤ ꯀꯧꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯣꯔꯐꯥꯅꯦꯖ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯕꯁꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯅꯕ ꯁꯦꯜ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯐꯣꯟ ꯇꯧꯕꯅꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯃꯇꯦꯡ ꯄꯥꯡꯈꯤꯗꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯈꯣꯏꯒꯤ ꯑꯣꯔꯐꯥꯅꯦꯖ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯁꯥ ꯇꯥꯔꯒꯁꯨ ꯍꯥꯏꯕꯗꯤ ꯕꯤꯔꯌꯥꯅꯤ ꯃꯌꯥꯝ ꯄꯤꯖꯕ ꯁꯥ ꯇꯥꯔꯒꯁꯨ ꯀꯣꯟ ꯑꯗꯨ ꯑꯆꯧꯕꯗꯨꯒꯤ ꯃꯅꯨꯡꯗ ꯃꯆꯥ ꯑꯃ ꯍꯥꯞꯂꯒ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯔꯐꯥꯅꯦꯖ ꯑꯗꯨꯗ ꯊꯥꯗꯔꯛꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯄꯤꯈꯥꯎꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯆꯪꯈꯤ ꯑꯣꯔꯐꯥꯅꯦꯖ ꯑꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯄꯩꯁꯥ ꯇꯥꯟꯅꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯆꯪꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯃꯤ ꯀꯌꯥ ꯃꯔꯨꯝꯗ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯈꯤꯗꯦ ꯈꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯄꯤꯔꯛꯈꯤꯗꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯣꯔꯐꯥꯅꯦꯖ ꯑꯗꯨꯗ ꯔꯥꯝ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯎꯕ ꯐꯪꯏ ꯃꯥꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏ ꯀꯅꯥꯝꯇ ꯄꯨꯛ ꯂꯥꯝꯗꯨꯅ ꯑꯍꯤꯡ ꯇꯨꯝꯒꯗꯕ ꯅꯠꯇꯦ ꯅꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯗꯨꯅ ꯑꯆꯧꯕ ꯃꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯆꯪꯒꯗꯕ ꯁꯦꯜꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯗꯨ ꯃꯈꯨꯠꯇ ꯕꯣꯟ ꯈꯔ ꯄꯥꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯔꯐꯥꯅꯦꯖ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯈꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯕꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯕꯣꯜ ꯑꯗꯨ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯀꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯩꯗꯧꯔꯨꯅꯤ ꯅꯪ ꯃꯁꯤꯒꯤ ꯕꯣꯜ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯁꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯣꯈꯥꯏꯈ꯭ꯔꯅꯤ ꯅꯨꯡꯁꯤꯠ ꯇꯥꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏꯕꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯤꯡꯕꯁꯤꯕꯨ ꯂꯦꯞꯄ ꯌꯥꯕ꯭ꯔꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯥꯁꯤ ꯂꯣꯖꯤꯀꯦꯜ ꯑꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯕꯣꯜ ꯑꯗꯨ ꯄꯤꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯨꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯕꯣꯜ ꯑꯁꯤ ꯐ꯭ꯔꯤꯗ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯕꯣꯜ ꯑꯗꯨ ꯐ꯭ꯔꯤꯗ ꯄꯤꯔꯝꯃꯤ ꯐ꯭ꯔꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯃꯒꯁꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯕꯣꯜ ꯑꯗꯨ ꯑꯃꯒꯁꯨ ꯂꯧꯔꯝꯃꯤ ꯇꯧꯕꯇꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯣꯜ ꯑꯗꯨ ꯄꯣꯈꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯕꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕ ꯒ꯭ꯌꯥꯁ ꯑꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯋꯥꯟꯊꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯥꯝꯅ ꯕꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯋꯥꯟꯊꯅꯕ ꯒ꯭ꯌꯥꯁ ꯑꯃ ꯍꯥꯟꯖꯤꯜꯂꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯍꯦꯛ ꯋꯥꯟꯊꯔꯛꯄꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯗꯨꯅ ꯂꯥꯛꯂꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯈꯨꯗꯣꯞ ꯑꯃꯁꯨꯡ ꯘꯔꯤꯅꯆꯤꯡꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯌꯥ ꯃꯔꯨꯝ ꯔꯥꯝꯅ ꯂꯣꯏꯅ ꯂꯨꯠ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯔꯥꯝꯅ ꯃꯍꯥꯛꯀꯤ ꯑꯣꯔꯐꯥꯅꯦꯖ ꯑꯗꯨꯗ ꯄꯩꯁꯥ ꯄꯤꯒꯅꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯒ ꯄꯩꯁꯥ ꯄꯤꯔꯛꯇꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯨꯠ ꯇꯧꯕ ꯍꯧꯔꯛꯈꯤ ꯍꯨꯔꯥꯟꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥꯁꯤꯡ ꯑꯁꯤ ꯃꯅꯤ ꯑꯣꯔꯗꯔꯒꯤ ꯊ꯭ꯔꯨꯗ ꯃꯈꯣꯏꯒꯤ ꯑꯣꯔꯐꯥꯅꯦꯖꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯨꯔꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯊꯥꯔꯝꯃꯤ ꯄꯩꯁꯥ ꯑꯗꯨ ꯃꯅꯤ ꯑꯣꯔꯗꯔꯅ ꯂꯥꯛꯄꯅꯤꯅ ꯀꯅꯥꯅ ꯄꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯁꯦꯝꯕ ꯑꯃꯁꯨꯡ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯈꯤ ꯃꯗꯨꯒꯤꯗꯤ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯌꯥꯎꯏ ꯈꯔ ꯅꯣꯏꯇꯛ ꯇꯧꯕ ꯃꯍꯥꯛꯅ ꯔꯥꯝꯗ ꯅꯪꯅ ꯇꯧꯔꯤ ꯊꯕꯛꯇꯨ ꯀꯔꯤꯅꯣ ꯑꯩꯁꯨ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯔꯥꯝꯅ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕꯁꯤ ꯑꯗꯨꯝ ꯇꯝꯃꯨ ꯀꯩꯒꯤꯗꯃꯛꯇ ꯅꯪ ꯀꯥꯇꯨ ꯀꯔꯟ ꯇꯧꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯃꯃꯥꯟꯅꯕꯗꯨꯗ ꯍꯪꯕ ꯃꯇꯝꯗ ꯑꯩ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯝꯅ ꯃꯍꯥꯛꯄꯨ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯅꯕꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯥꯝꯁꯨ
ꯀꯣꯔꯤꯌꯔꯒꯤ ꯑꯉꯥꯡ ꯁꯥꯔꯗꯨꯅ ꯃꯍꯦꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯃꯍꯦꯟꯗ꯭ꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯔꯥꯝꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯍꯦꯟꯗ꯭ꯔ ꯑꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯗꯣꯛꯄꯅꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯤꯗꯨꯁꯨ ꯁꯥꯎꯕꯅ ꯈꯝꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯔꯥꯝꯅ ꯑꯃꯨꯛ ꯏꯀꯣꯏ ꯀꯣꯏꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯦꯗꯝ ꯅꯪꯉꯣꯟꯗ ꯂꯨꯄꯥ ꯂꯥꯛ 10 ꯂꯩꯕ꯭ꯔꯥ ꯀꯦꯁ ꯑꯣꯏꯅ ꯃꯗꯨꯒꯤ ꯀꯦꯁ ꯑꯗꯨꯁꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯄꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯛ 10 ꯑꯗꯨ ꯃꯍꯦꯟꯗ꯭ꯔꯅ ꯑꯣꯔꯐꯥꯅꯦꯖꯀꯤꯗꯃꯛꯇ ꯇꯥꯟꯅꯕꯤꯈꯤꯕ ꯄꯩꯁꯥꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯂꯪꯁꯤꯜꯂꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯑꯥꯁ꯭ꯔꯝꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯅꯪꯅ ꯃꯉꯣꯟꯗ ꯂꯣꯏꯅ ꯄꯤꯊꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯨꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯩꯁꯥ ꯑꯗꯨꯗꯤ ꯃꯊꯛꯇ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯝꯗꯤ ꯂꯣꯀꯔ ꯑꯗꯨꯗꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯈꯤ ꯃꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯣꯠ ꯑꯁꯤ ꯑꯆꯨꯝ ꯍꯨꯔꯥꯜꯂꯛꯄꯗꯒꯤ ꯄꯥꯈꯪ ꯐꯥꯔꯕ ꯃꯇꯝꯗ ꯐꯥꯎꯕ ꯃꯍꯥꯛ ꯍꯨꯔꯥꯟꯕꯁꯤ ꯂꯦꯞꯈꯤꯗꯦ ꯔꯥꯝꯅ ꯄꯣꯠ ꯑꯁꯨꯝ ꯍꯨꯔꯥꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯨꯔꯥꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯔꯣꯕꯤꯟꯍꯨꯗ ꯍꯥꯏꯗꯨꯅ ꯊꯣꯟꯕꯤꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗꯒꯤ ꯔꯣꯕꯤꯟꯍꯨꯗꯅ ꯄꯩꯁꯥ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯄꯨꯂꯤꯁꯀꯤ ꯀꯃꯤꯁꯅꯔꯗ ꯇꯝꯂꯝꯃꯤ ꯑꯃꯁꯨꯡ ꯔꯣꯕꯤꯟꯍꯨꯗꯄꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯀꯤ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯕꯤꯛꯇꯔ ꯀꯧꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯧꯈꯤ ꯑꯃꯁꯨꯡ ꯔꯣꯕꯤꯟꯍꯨꯗ ꯐꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝ ꯁꯥꯊꯤꯕ ꯃꯅꯝꯇꯅ ꯍꯨꯔꯥꯟꯕꯕꯨ ꯐꯥꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯣꯟꯁꯇꯦꯕꯜꯗ ꯔꯣꯕꯤꯟꯍꯨꯗꯄꯨ ꯐꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯁꯨꯝ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯔꯛꯈꯤ ꯔꯣꯕꯤꯟꯍꯨꯗꯅ ꯆꯪꯗꯨꯅ ꯍꯨꯔꯥꯟꯈꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯧꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯔꯣꯕꯤꯟꯍꯨꯗꯀꯤ ꯃꯁꯛ ꯑꯁꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯔꯥꯝꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯔꯣꯕꯤꯟꯍꯨꯗꯄꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯡ ꯀꯌꯥꯃꯔꯨꯝ ꯊꯥꯛꯄ ꯍꯧꯈꯤ ꯇꯧꯕꯇꯕꯨ ꯔꯣꯕꯤꯟꯍꯨꯗ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟꯕꯗꯨ ꯂꯦꯞꯈꯤꯗꯦ ꯃꯍꯥꯛꯅ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯃꯔꯨꯝ ꯍꯨꯔꯥꯜꯂꯗꯨꯅ ꯌꯣꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯜꯂꯛꯂꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯁꯨ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯇꯧ ꯀꯔꯝ ꯀꯥꯟꯗ ꯍꯨꯔꯥꯟꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯨꯔꯥꯜꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯑꯗꯨ ꯋꯥꯡ ꯆꯥꯎꯏ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯛ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥꯛꯁ ꯎꯞꯄꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯛꯇꯔꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ CCTV ꯐꯨꯇꯦꯖꯇ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯑꯃ ꯕꯥꯏꯛ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕꯗꯨ ꯎꯈꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯍꯨꯔꯥꯟꯕꯗꯨ ꯁꯅꯥ ꯌꯣꯟꯐꯝꯗꯁꯨ ꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯅꯥ ꯌꯣꯟꯕ ꯆꯠꯂꯝꯂꯒꯅꯤ ꯆꯃꯟꯂꯥꯟꯒꯤ ꯃꯅꯥꯛꯇ ꯅꯠꯇꯅ ꯃꯍꯥꯛ ꯆꯠꯐꯝ ꯂꯩꯔꯣꯏ ꯁꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯁꯛ ꯑꯁꯤ ꯃꯍꯥꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤ ꯉꯁꯤ ꯑꯌꯨꯛꯇ ꯍꯨꯔꯥꯟꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯁꯅꯥ ꯌꯣꯟꯕ ꯆꯠꯀꯗ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁꯅꯥꯁꯤꯡ ꯑꯗꯨꯕꯨ ꯌꯣꯟꯕ ꯉꯝꯒꯗ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯔꯥꯝꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯃꯁꯛ ꯃꯑꯣꯡ ꯑꯣꯟꯗꯨꯅ ꯂꯣꯠꯈꯤ ꯃꯗꯨꯒꯤꯗꯤ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯆꯃꯟꯂꯥꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯁꯅꯥ ꯄꯨꯔꯛꯎꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯆꯃꯟꯂꯥꯟꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯖꯣꯅꯤ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯌꯥꯝꯅ ꯂꯩ ꯉꯁꯤ ꯄꯨꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯅꯤꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯖꯣꯅꯤꯁꯨ ꯔꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯁꯤ ꯄꯨꯂꯤꯁꯀꯤ ꯄꯨꯂꯤꯁ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯆꯃꯟꯂꯥꯟꯅ ꯉꯁꯤ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯁꯤ ꯗꯤꯂꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯒꯨꯝꯁꯤ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯝꯗꯤ ꯀꯔꯤꯝꯇ ꯈꯟꯗꯕꯤꯗ ꯃꯍꯥꯛ ꯁꯅꯥ ꯑꯗꯨ ꯄꯨꯔꯗꯨꯅ ꯆꯃꯟꯂꯥꯟꯒꯤ ꯃꯅꯥꯛꯇꯅ ꯂꯥꯛꯑꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯥꯡ ꯍꯤꯗꯥꯛ ꯀꯥꯞꯇꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯎꯔꯕ ꯃꯇꯝꯗ ꯕꯤꯛꯇꯔꯅ ꯁꯅꯥ ꯍꯨꯔꯥꯜꯂꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯀꯥꯡ ꯍꯥꯠꯄ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯁꯅꯥ ꯌꯣꯟꯐꯝ ꯑꯗꯨꯗ ꯆꯪꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯆꯤꯡꯅꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯕꯨ ꯐꯥꯔꯨꯔꯒꯦ ꯈꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯥꯔꯨꯕ ꯃꯇꯝꯗꯗꯤ ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯀꯥꯡ ꯍꯤꯗꯥꯛ ꯀꯥꯞꯄ ꯂꯥꯛꯄ ꯑꯁꯦꯡꯕ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯥꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯄꯨꯂꯤꯁ ꯃꯁꯤꯡ ꯈꯪꯗꯦꯗꯥꯏ ꯄꯨꯟꯅ 16ꯅꯤ ꯁꯅꯥ ꯌꯣꯟꯐꯝ ꯑꯗꯨꯗ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯗꯨꯀꯥꯟ ꯑꯃꯗ ꯔꯦꯗ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯝꯁꯨ ꯃꯍꯥꯛꯅ ꯗꯤꯂꯤꯡ ꯇꯧꯅꯔꯤꯕ ꯆꯃꯟꯂꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯅꯥ ꯑꯗꯨꯕꯨ ꯌꯣꯜꯂꯝꯃꯤ ꯑꯃꯁꯨꯡ ꯄꯩꯁꯥ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯅ ꯊꯤꯕ ꯂꯥꯛꯂꯤꯕ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨꯗꯤ ꯕꯣꯔꯗ ꯑꯗꯨꯗ ꯆꯞ ꯃꯥꯟꯅꯅ ꯂꯣꯏꯅ ꯊꯦꯠꯂꯝꯕꯅ ꯃꯈꯣꯏꯁꯨ ꯀꯔꯝꯕ ꯗꯨꯀꯥꯟꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯗꯨꯅ ꯃꯈꯣꯏꯅ ꯔꯦꯗ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯗꯕꯤꯗ ꯑꯇꯣꯞꯄ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯉꯗꯨꯅ ꯔꯦꯗ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯃꯇꯝ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ
ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯦꯜꯂꯝꯂꯤꯕ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨꯁꯨ ꯕꯣꯜꯅ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯀꯔꯤꯝꯇ ꯈꯪꯍꯧꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯚꯤꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯟꯗꯛ ꯊꯦꯡꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯥꯅꯤ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯅꯥ ꯑꯗꯨ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯐꯪꯂꯛꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯨꯔꯇꯤꯗ ꯃꯅꯤ ꯑꯣꯔꯗꯔꯒꯤ ꯈꯨꯠꯊꯥꯡꯗ ꯊꯥꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯚꯤꯛꯇꯔꯁꯨ ꯔꯥꯝꯅ ꯃꯍꯥꯛꯄꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯣꯕꯤꯟꯍꯨꯗꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯁꯤ ꯍꯣꯡꯗꯨꯅ ꯃꯐꯝ ꯀꯌꯥꯁꯤꯡꯗ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯨꯔꯥꯜꯂꯛꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯣꯔꯐꯥꯅꯦꯖ ꯀꯌꯥꯗ ꯗꯣꯅꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯁꯨꯝꯅ ꯁꯨꯝ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ ꯅꯣꯡꯃꯗꯤ ꯔꯥꯝꯁꯨ ꯃꯍꯥꯛ ꯃꯊꯪꯒꯤ ꯍꯨꯔꯥꯟꯕꯁꯤ ꯀꯗꯥꯏꯗ ꯍꯨꯔꯥꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯑꯦꯄꯥꯔꯠꯃꯦꯟ ꯑꯃꯗ ꯂꯥꯛꯈꯤ ꯚꯤꯛꯇꯔꯁꯨ ꯔꯣꯕꯤꯟꯍꯨꯗꯅ ꯍꯨꯔꯥꯟꯒꯗꯕ ꯖꯒꯥ ꯑꯁꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯣꯠꯂꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅꯅ ꯔꯣꯕꯤꯟꯍꯨꯗꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯔꯥꯝꯁꯨ ꯂꯣꯀꯔ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯋꯥꯀꯔ ꯑꯃꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤ ꯔꯥꯝꯁꯨ ꯃꯍꯥꯛꯅ ꯂꯣꯀꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯩꯖꯁꯤꯡꯖꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯍꯥꯡꯈꯤ ꯑꯃꯁꯨꯡ ꯍꯥꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯦꯀꯔ ꯑꯃ ꯌꯥꯎꯔꯝꯃꯤ ꯍꯦꯛ ꯍꯥꯡꯂꯨꯕ ꯃꯇꯝꯗ ꯂꯣꯀꯔ ꯑꯁꯤ ꯍꯥꯡꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯚꯤꯛꯇꯔꯗ ꯄꯥꯎ ꯑꯗꯨ ꯄꯤꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯥꯝꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯔꯥꯝꯒꯤꯗꯃꯛꯇ ꯂꯥꯡ ꯊꯥꯛꯇꯨꯅ ꯂꯩꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯔꯥꯝꯁꯨ ꯂꯣꯀꯔ ꯑꯗꯨ ꯍꯥꯡꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯦꯄꯥꯔꯠꯃꯦꯟꯒꯤ ꯊꯣꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯟꯁꯤꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯣꯀꯔꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯟꯈꯤ ꯂꯣꯀꯔꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯐꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯚꯤꯛꯇꯔꯅꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯨꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯔꯣꯕꯤꯟꯍꯨꯗꯄꯨ ꯐꯥꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯥ ꯑꯗꯨꯒꯤ ꯃꯊꯛꯀꯤ ꯁꯤꯂꯤꯡ ꯑꯗꯨ ꯐꯛꯀꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯥꯝ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯨꯕ ꯃꯇꯝꯗ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯦꯟꯈꯠꯂꯛꯈꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯦꯟꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯂꯣꯠꯆꯔꯝꯃꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯦꯟꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯗꯣꯝ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯇ꯭ꯔꯦꯞ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯚꯤꯛꯇꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯀꯥꯈꯠꯂꯛꯈꯤ ꯚꯤꯛꯇꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯔꯥꯝꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯇꯧꯕꯇꯕꯨ ꯔꯥꯝꯅ ꯄꯥꯏꯞ ꯑꯃ ꯄꯥꯏꯗꯨꯅ ꯚꯤꯛꯇꯔꯕꯨ ꯐꯨꯔꯝꯃꯤ ꯑꯃꯁꯨꯡ ꯑꯩꯅ ꯔꯣꯕꯤꯟꯍꯨꯗꯄꯨ ꯐꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯤꯛꯇꯔꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯔꯣꯕꯤꯟꯍꯨꯗ ꯅꯠꯇꯦ ꯚꯤꯛꯇꯔꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤꯅ ꯔꯥꯝ ꯀꯧꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯣꯕꯤꯟꯍꯨꯗꯀꯤ ꯃꯥꯌꯣꯛꯇ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗ ꯔꯤꯄꯣꯔꯠ ꯄꯤꯕ ꯂꯥꯛꯈꯤꯕꯅꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯔꯥꯝꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯐꯥꯈꯤꯕ ꯇꯥꯔꯒꯗꯤ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯂꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯗꯨꯅ ꯔꯣꯕꯤꯟꯍꯨꯗꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯍꯨꯔꯥꯜꯂꯝꯃꯤ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯇꯧꯕ ꯂꯥꯛꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯔꯣꯕꯤꯟꯍꯨꯗꯄꯨ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯤꯛꯇꯔꯗ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯚꯤꯛꯇꯔꯅ ꯃꯐꯝ ꯑꯁꯤꯗ ꯔꯣꯕꯤꯟꯍꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯔꯣꯕꯤꯟꯍꯨꯗꯄꯨ ꯁꯦꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯅ ꯐꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯔꯥꯝꯕꯨ ꯚꯤꯛꯇꯔꯅ ꯔꯣꯕꯤꯟꯍꯨꯗ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯔꯅꯤꯡ ꯑꯃ ꯄꯤꯔꯝꯗꯨꯅ ꯊꯥꯗꯣꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯔꯥꯝꯕꯨ ꯁꯦꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯝꯁꯨ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯥꯝꯁꯨ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯗꯨꯅ ꯂꯣꯠꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯑꯣꯔꯐꯥꯅꯦꯖ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯔꯣꯏ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯑꯗꯨꯝ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯗꯨꯅ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯂꯥꯏꯐ ꯂꯥꯏꯟꯅꯤ ꯃꯗꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯍꯨꯔꯥꯜꯂꯨꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯐꯥꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯑꯩ ꯐꯥꯕ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯑꯣꯔꯐꯥꯅꯦꯖꯇ ꯂꯥꯛꯄ ꯌꯥꯏ ꯑꯃꯁꯨꯡ ꯃꯨꯔꯇꯤꯖꯤꯕꯨ ꯃꯈꯣꯏꯅ ꯐꯥꯕ ꯌꯥꯏ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯃꯨꯔꯇꯤꯖꯤꯗ ꯗꯁꯥ ꯇꯥꯕꯗꯨ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯨꯔꯇꯤꯖꯤꯅ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯁꯤ ꯑꯩ ꯈꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥꯕꯨ ꯎꯕ ꯐꯪꯉꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯅꯤꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯃꯄꯥꯁꯤꯒ ꯎꯕ ꯐꯪꯉꯤ ꯋꯥꯁꯨꯗꯦꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯝꯄꯅꯤ ꯀꯌꯥꯃꯔꯨꯝ ꯂꯤꯡꯈꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯀꯦꯟꯁꯔ ꯍꯥꯏꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯒꯟꯖꯥꯗꯒꯤ ꯁꯨꯡꯕ ꯍꯤꯗꯥꯛ ꯑꯃꯅ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯣꯠꯅꯈꯤ ꯋꯥꯁꯨꯗꯦꯕꯒꯤ ꯃꯪꯂꯥꯟ ꯑꯃꯗꯤ ꯂꯩ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯍꯥꯡꯕꯗꯤ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨ ꯃꯪꯐꯥꯎꯅꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯁꯨꯗꯦꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ
Vasudevna haraklibasi aigi chanapisi yamna talented oi amasung mahaki mapa asina mapo adumuk chingkatuna lakhibani thabak ama tawgadabu matamda aigi mapana aigi yada pop thadaba haibadu oi aina honaning bathabak asi amata honaba ngamdre company da thabak puba phangi mayam singna ai asi ipagi machani khaladuna loina appreciate tawi aigi talent asibu khambide aduga angang unigi matamda so aina afaw school amda mingchanba matamda so aigi ipagi recommendation aduna aibu mingjali aigi talent asina chanba phangde haiduna harke tawbada busona kada Vasudeva gi secretary dunadi wafam mutarbu matamda yam nowaitaba haibu warami madrugidi mamana badudi machan pidi matang loina khangwanina angang unigi matamda maana paikada entrance test da iramliba answer singa du parabu matamda answer check tariba oja du papta ngaw chakrabani madugi mathakta mahana company sida purapa matamada company sida share camera mangankre maramadra opposition company duna mangol appreciation gi letter bhawa tharaklebani letter du urubu matamda aigi chanu pidiri yamna haraujai adubo somnakada aigi mali badri khangwanate haduna mabadun harakhe tasina habu matamda nira haribana pise masana talented oi haduna khanjaba oi duna lerami masagidi talent anta yoromde maramadra ma india la chalage haduna hare india da mahaki mong manungi mising aduna mongwanda phone tarokhe haibidi mamagi mapangi mising aduna phone tarokhe phone tarokli basisu somnakanda sami hariba misigi gunda singa sina mangak ta thang thamaduna phone tarokhebani aduga nangi napu si na aduna leire mahapu aroiba oina amta yingulo hadun harakhe opamadu tarbu matamda somnakanda mahakte kanta khangjaba natabanina masu mapu debu uningbagi damata india chaki hadun harakhe mapana khanjari besana mamana mapam asina mayam padun lakpa matamdra nongmata mapamdagi nongmata phone tawkhidabani aduga I pawam tasu pirakidaba makoina ngasi nangu mapam madra kawri badu nathai charoi haiduna harakhe tawbudabu machana pidagi ningai aduna mapalusu khangamdabanina upalitaba haibadu waike aduga mahana india da chapa pawni basi market talent do show tawduna mapam madra mahana company ma linkatba pami haiduna mapadura haike machana pina harakliba mapam singadu somna kanda mapaduna de angang ngori matamdagi hairapga pibna hanbanina haibidi entrance test da fail oi bataragasu mana school da basha khamrum donation piramduna mabu mapam madra mingchangke amsong company dubu mana manage to wahitaba matamda so mapana duma khachina da basaduna adumuk thagakhibani maramadra handakte masana pina harakti bani ngai sida ma kari to gudamna haibse khamangam khide madra mamana baduna kaimta khanganu india chapa amsong lapagi responsibility khudibak aina loina pugani tek da kaidina aduma khalaga galwari hatuna harakhe tasina mahana india da chapa pambagi maramase nira haribana pe masa ase mapagi mingdagi masa khangmani masagi identity amta lejate haiduna mara khanjarami maramadra masagi identity ma semjana baidamta ma india da chake harkhibani pare nimitana ni ma india da thadokro haiduna ma ki mapaduna ma ki secretary oriba jyoti du harakhe jyoti nasu phari haiduna india gi khwaidgi base oriba number 1 security agency ma google da thirami tasina habitar kani mahana google da thirba ase India's number 1 security agency haduna thikibani asum tawdana aikoina uba fangi base ahal amabu uba fangi mafam madura security agency duda leri base madigi ahal aduna lai khuranduna lerimni base aikoi gi security agency che akoi babana India's number 1 security agency haduna thombiramne maramadura kariguma mina India gi khwaidigi phaba number 1 security agency che karambano haduna thirapom matamda aikoi gi security agency da hek lai aduba aikoi customer sing asi aikoina amata belan bangam da base masina ni yam noajadri basi haduna rakhe madura mahaki agent amra harli base customer tiladana akoi agent kangu siwa pirandi haduna rakhe kara di pendri bano nakoi di aina chai taruk pudna lakhibani adubu chai mari amadi pore chai ani madi kara jakare haduna hangi madu khangde haduna rakhe chai phawsana bangam jadabana koina security karamna oidri bano haduna jerami hanu hana ngaktani maba madura ramthula ame ramnu mufumudra lautuna thabak pi haduna rakhe amsung mafam machida janardhan surya kumar hari sakananu haduna hangi madurigi di ahalatu su sawaduna changatuna nangbu moti duna tharalibra haduna helai madura mani nangdi matau karamna khanglibana haduna ramna hangi agi mingasi asengbasi adumna korpa misakasi mahakaktani adubu madugi mingadu hainati haduna aina Jon Snow kaurabani haduna rakhe madigi ramsu agi mingasi Robinhood oina onthoge haduna rakhe nangi nakosi yamna lingini haduna ahaladuna rakhe madigi Vasudeva gi secretary gi wari bajoti haribana badana phone tawtuna harakli base AB Pharmaceutical hariba company sigi mapu wari ba Vasudeva gi machanapi MD Nira Vasudeva si madam khara India da lakani madugi security gi damata na koi bunik libani haduna rakhe ma India da lakani airport gi khungang da chakani khungang gi amu halapadu ba wagi na koi jase darkar oi
ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯖꯦꯠ ꯄ꯭ꯂꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯟ ꯁ꯭ꯅꯣꯅ ꯖꯦꯠ ꯄ꯭ꯂꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯃꯤ ꯀꯌꯥ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯝꯅ 6 ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯦꯅꯦꯖ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯀꯌꯥꯝ ꯆꯪꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯥꯝꯗ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯈꯪꯉꯤ ꯐꯔꯦ ꯃꯦꯅꯦꯖꯃꯦꯟꯠ ꯇꯤꯝꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯖꯣꯟ ꯁ꯭ꯅꯣꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯣꯟ ꯑꯗꯨ ꯔꯥꯝꯅ ꯄꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯛ ꯑꯃ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯂꯥꯛ ꯑꯃ ꯄꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯟ ꯁ꯭ꯅꯣꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯨꯄꯥ 15,000ꯗꯒꯤ ꯍꯦꯟꯅ ꯐꯪꯗꯦ ꯃꯗꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯁꯦꯟꯐꯝꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛ ꯑꯃ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯟ ꯁ꯭ꯅꯣꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯐꯣꯟ ꯑꯁꯤ ꯀꯛꯊꯠꯂꯗꯨꯅ ꯃꯈꯣꯏ ꯀꯣꯟꯇꯦꯛ ꯑꯗꯨ ꯀꯛꯊꯠꯈꯤ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯩ ꯂꯣꯏꯅ ꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛ ꯑꯃ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯐꯣꯟ ꯑꯗꯨ ꯊꯝꯂꯝꯃꯤ ꯂꯥꯛ ꯑꯃ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯔꯨꯄꯤꯁꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯣꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯅꯝꯕꯔ 1 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯅꯤ ꯀꯩꯗꯧꯉꯩꯗꯁꯨ ꯔꯨꯄꯤꯁ ꯑꯣꯏꯔꯝꯃꯣꯏ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯗꯣꯂꯔ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ऑस्ट्रेलियन डॉलर हाइदुना हंगपु मतमदा मदुसु नते अमेरिकन डॉलर रंगुनी हाइदुना हरकी असम तौदुना पेमेंट अदु तोरपु मतमदा लुपा लाख 9 मखोई अकाउंट चंगपु मतमदा सोम नकंदा जॉन स्नोदी कंप्लीट खंबा हाइबदु वैखे माउना पगलिबसे पैसा सि सोइदना कापसंकरे अमु हंतोरो हारकद्रा हाइदुना पगखि तबुदबु रामना हरलिबसे एडवांस की लुपा लाख अमदुदि फंगे मथंग थबक लोइबा मतमदा लाख अमु लौगनि हाइदुना हाइयु हाइदुना हरई असम तौदुना माउसु फोन पकलदुना एडवांस की लाख अम फंगे हाइदुना हरई ngसागिदुबो एडवांस ला हाइदुना हांगे मद्रा माले तबु लोइरकांदा लाख अमगा लौगनि हाइदुना हरई असम तौदुना नुमित तरुगनि मतुंगा थेनरसि हाइदुना फोन अदु थमखे हाइबदि मखोइगी कॉन्ट्रैक्ट अदु फिक्स तौखे वफम अदु तारपु मतमदा सोम नाकंदा जॉन स्नोदी याम हराउखे अदुगु मखोइ लापु मतमदा मतौ करमना मैनेज तौदुरिबनो हाइदुना हपु मतमदा मदुदा रामना हरक्लेबसे नंगना मदुगिदमता कइमतो वागदब नते मरमदे नंगना गोंदा लाख 50 पिरक्तुरिबसिदि आइना लोइना मैनेज तौगनि हाइदुना हरई मदुदा जॉन स्नोना पीबा ngamloi haiduna hairappa matamda fare adu taragade aisu thaba thadotuna chalagi haiduna halei wafam adu tarbo matamda जॉन स्नोना ai nang ji yam thuna saw bhaib to ri ne fare law yang khai da pirage lakturi bu mi sing asi nang na manage to godabni haiduna rakhe wafam adu tarbo matamda som nakanda ramdi yam na haro bhaib do ke nakoi gi security gi mi sing asi bu kada kadai le masagam ti yeng haiduna koptulok ba matamda de wafam adu tholok le mi sing atu le anu hantinga ta tholapoi mong adu okay हाइबदि खराबनु मखां कोनबा खराबनु फम्बा ngamdaba kyamunum thengnabadu urupa matamda nakoigi agency sida leiriba mising asisu amasung phiron chakcha sing asisu loina hongdaba yaru haidun herakhe asum tawduna mauna mi mali tongana neki amasung makoi kidang naha orap tawbona pamasu security du yonke moto sumna nirasu india da lakba matamadu yoke matamadu yotuna mausu india da private jet ama tongna laklame asum tawduna makoisu security na haiduna यामना नाना मफम मदरा नीराबु वोपलाखे नीरासु प्लेन दगी कुमथरबु मतमदरा सोमनाकंदा रामनदी पुंगोंगो बाहायबदु होइखे नीराबु उरुबु मतमदा सोमनाकंदा रामदी यम हरावरमी तौबदबु सोमनाकंदा जॉन स्नोदी नीरागी सेक्रेटरी ओरिबा जोटीबु उरुबदु यामना पकड़ बाहायबदु होइखे माना मफम मदरा लापु मतमदा अखोइदली लुपा करोड़ अमा मखाइ पिदुरिबनि अदुगा अखोइना उल्लिबा सेक्युरिटी सि उरुबु मतमदा करिगु महांगला चिंगनकि बतारगदि कमदौनि हाइदुन हारपा मतमदुदा मदुदा रॉबिनहुड ना हरगलेबसे कलिगुम मंगाना नंगना वहांग अमा हेग हंगबो मतमदा खुलिम कॉन्फिडेंशियल नि हाइदुना एंगोन लोइन इंथोरो हाइदुना रखे असम तोदुना मखोइसु नीरा ओपला मतमदुदा रामना मंगोन लैम पिरदुना जर्नी कमाइ तवे हाइदुना हरे तोबुदबु नीरा ना याना केलप तोदुना हरे याना नुंगाइते नकदो हरेबनो हाइदुना हरे असम तोदुना माना किंगबगि मोंगद उरुबा मतमदा सोमना कंदा रामदी यामना नोपा हाइबदो वैखे मतो असमना जॉन स्नो सुसंगसेलक्तुना मखोइ लापसिंग अदु वोलमी मदिगि जोतीना सिक्युरिटी सिंग अदु उरुबा मतमदा आइनदि जेट प्लस के सिक्युरिटी पिबो हारगा नखोइ तरुक खत लावलिबसे कमदोबनो हाइदुना हायपा मतमदुदा मफम मसिल लेरिबा मिसिंग असिदा अखोइगि सिक्युरिटी क्यामरम यावरिबनि मखोइ अंदर कोबता लेरिबनि हाइदुना हरखे रामना मफम मदुदा हाइबदि एयरपोर्ट अदुदा थबक तौरिबा मिसिंग अदुसो मखोइगि सिक्युरिटी गि मिसिंग हाइदुना लोइना हाइजिलमे मदिगि रामना जॉन स्नोदा हरगलिबसे मसिकि नुपीसिगा वारि सानदबना हेना फागनि मसे कनो तवे हाइदुना हरे वफम तरबु मतमदा जॉन स्नोना हरे माना खोइदा लुपा करोड़ अमा मखाइ पिरिबनि माना खोइदा थिना चेरसु करिसु काइदे तिन सेसेलसु करिसु काइदे हाइदुना रखे वफम तरबु मतमदा राम हरगलिबसे नंबु इकाइबगा अमता खंगद्रबरो करोड़ अमा मखाइ पिरदि यारि कदरोगे हाइदुना जॉन स्नो खुममे
ꯃꯇꯧꯁꯨꯝꯅ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯖꯣꯟ ꯁ꯭ꯅꯣꯅ ꯅꯤꯔꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯄꯥꯝꯕ ꯊꯕꯛ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯪꯅ ꯇꯧꯕ ꯉꯝꯗꯕꯁꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯔꯣꯗꯇ ꯌꯦꯛꯂꯤꯕ ꯂꯥꯏꯟ ꯃꯇꯦꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯀꯌꯥꯅꯣ ꯑꯝꯇ ꯊꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯖꯣꯟ ꯁ꯭ꯅꯣꯁꯨ ꯆꯣꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯍꯣꯇꯦꯜ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯥꯝꯅ ꯅꯤꯔꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯦꯗꯥꯝ ꯅꯪꯒꯤ ꯁꯦꯗꯨꯜ ꯑꯗꯨ ꯑꯩ ꯂꯥꯛꯆꯔꯒꯦ ꯉꯁꯤꯗꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯩꯒꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯔꯨꯗ꯭ꯔꯀꯣꯟꯗ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯣꯏ ꯅꯪ ꯍꯥꯏꯗꯨ ꯌꯥꯜꯂꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯕꯦꯁ ꯄ꯭ꯂꯦꯁꯇ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯖꯣꯟ ꯁ꯭ꯅꯣꯅ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯃꯥꯅ ꯄꯨꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯥꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯤꯔꯥꯒꯤ ꯕꯦഗ് ꯑꯗꯨ ꯃꯥꯅ ꯄꯨꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯔꯥꯅ ꯑꯩꯅ ꯑꯗꯨꯝ ꯄꯨꯖꯒꯦ ꯍꯥꯏꯗꯨꯅ ꯕꯦഗ് ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯅꯤꯔꯥꯅ ꯔꯥꯝꯕꯨ ꯊꯥꯖꯗꯦ ꯍꯥꯏꯕꯁꯤꯁꯨ ꯇꯥꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯔꯥꯝꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯧꯕꯇꯕꯨ ꯖꯣꯟ ꯁ꯭ꯅꯣꯅ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯁꯦ ꯍꯞꯇꯥ ꯑꯅꯤꯒꯤ ꯋꯥꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯕꯅꯤ ꯀꯩꯗꯧꯔꯒꯦ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯖꯣꯇꯤꯅ ꯔꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯥꯗ ꯇꯟ ꯍꯧꯔꯤꯕ ꯅꯨꯄꯥꯁꯤ ꯅꯈꯣꯏꯒꯤ ꯃꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯝꯅ ꯅꯠꯇꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯥ ꯌꯣꯜꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯈꯣꯏꯒꯤ ꯃꯤꯁꯦ ꯑꯩꯁꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯍꯟꯗꯛꯁꯨ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯅꯨꯡꯉꯥꯏꯖꯗꯕ ꯐꯥꯎꯈꯤ ꯇꯧꯕꯇꯕꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯦꯀꯨꯔꯤꯇꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯣꯇꯤꯗ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯀꯃꯤꯁꯅꯔꯅ ꯚꯤꯛꯇꯔꯕꯨ ꯀꯧꯗꯨꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯍꯦꯟꯗꯤꯀ꯭ꯔꯦꯐꯀꯤ ꯁꯦꯃꯤꯅꯥꯔ ꯑꯃ ꯇꯧꯒꯗꯧꯔꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯑꯦꯝ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯀꯌꯥ ꯃꯔꯨꯝꯁꯨ ꯂꯥꯛꯀꯅꯤ ꯃꯐꯝ ꯑꯗꯨꯒꯤ ꯁꯦꯀꯨꯔꯤꯇꯤꯗꯨ ꯅꯪ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯚꯤꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯗꯤ ꯔꯣꯕꯤꯟꯍꯨꯗꯀꯤ ꯀꯦꯁ ꯄꯥꯏꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯁꯨ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯑꯃꯁꯨꯡ ꯅꯪꯅ ꯃꯗꯨꯒꯤ ꯀꯦꯁ ꯑꯗꯨ ꯄꯥꯏꯔꯒ ꯀꯩꯗꯧꯋꯦ ꯍꯥꯏꯔꯤꯕꯅꯣ ꯀꯔꯤꯝꯇꯁꯨ ꯇꯧꯕ ꯉꯝꯗꯅ ꯀꯃꯤꯁꯅꯔ ꯑꯁꯤꯅ ꯅꯪꯕꯨ ꯊꯥꯒꯠꯈꯤꯕꯗꯤ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯖꯗꯦ ꯅꯪꯗꯤ ꯃꯍꯥꯛꯅꯕꯨ ꯋꯥꯏꯜ ꯗꯣꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯅꯪꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯕ ꯍꯨꯏꯅꯤ ꯍꯨꯏꯒꯤ ꯊꯕꯛꯇꯤ ꯁꯦꯀꯨꯔꯤꯇꯤ ꯑꯣꯏꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯔꯣꯕꯤꯟꯍꯨꯗꯀꯤ ꯀꯦꯁ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯄꯥꯏꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯚꯤꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯥꯛꯄꯤꯒꯅꯤ ꯁꯥꯔ ꯑꯩ ꯍꯌꯦꯡꯗꯒꯤ ꯍꯞꯇꯥ ꯑꯃ ꯁꯤꯛ ꯂꯤꯞ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯪ ꯀꯩꯁꯨ ꯇꯧꯗꯦꯅ ꯀꯩꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯂꯤꯞ ꯂꯧꯗꯣꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯔꯚꯤꯁ ꯔꯤꯚꯣꯜꯚꯔ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯠꯇ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯣꯡꯃꯩꯁꯤ ꯆꯥꯝꯕ ꯃꯇꯝꯗ ꯑꯩꯅ ꯁꯣꯏꯗꯨꯅ ꯐꯥꯌꯔ ꯇꯧꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯁꯤꯛ ꯂꯤꯞꯇ ꯍꯞꯇꯥ ꯑꯃ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯀꯃꯤꯁꯅꯔ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯖꯣꯟ ꯁ꯭ꯅꯣꯅ ꯅꯤꯔꯥꯕꯨ ꯁꯣꯄꯤꯡ ꯀꯣꯝꯄ꯭ꯂꯦꯛꯁ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯤꯔꯥꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯒꯤ ꯕꯦꯁ ꯄ꯭ꯂꯦꯁ ꯄꯥꯝꯃꯦ ꯍꯥꯏꯕꯗꯥꯏꯅꯦ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯦꯁ ꯄ꯭ꯂꯦꯁ ꯍꯥꯏꯗꯨꯅ ꯊꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯤꯔꯥꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯔꯥꯝꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯅꯪ ꯉꯁꯤꯗꯤ ꯄꯗꯃꯁ꯭ꯔꯤ ꯑꯦꯋꯥꯔꯗꯄꯨ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯔꯥꯁꯨ ꯁꯥꯎꯗꯨꯅ ꯃꯉꯣꯟꯗ ꯆꯦꯟꯔꯝꯃꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯟ ꯁ꯭ꯅꯣꯗꯤ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯁꯣꯄꯤꯡ ꯀꯝꯄ꯭ꯂꯦꯛꯁ ꯑꯗꯨꯗ ꯄꯣꯠ ꯂꯩꯕ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯄꯣꯠ ꯁꯨꯝ ꯂꯩꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯤꯔꯥꯕꯨ ꯒꯨꯟꯗꯥ ꯈꯔꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯇꯤꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯖꯣꯟ ꯁ꯭ꯅꯣꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯄꯗꯃꯁ꯭ꯔꯤ ꯑꯦꯋꯥꯔꯗ ꯄꯤꯕꯒꯤ ꯃꯇꯥꯡꯁꯤ ꯀꯔꯤꯝꯇ ꯍꯥꯏꯕꯤꯗꯦ ꯑꯗꯨꯕꯨ ꯅꯉꯣꯟꯗꯗꯤ ꯍꯥꯏ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯟ ꯁ꯭ꯅꯣꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯄꯤꯡ ꯀꯝꯄ꯭ꯂꯦꯛꯁ ꯑꯗꯨꯗ ꯑꯣꯐꯔꯅꯦꯁꯇꯒꯤ ꯁꯤꯁꯇꯔ ꯑꯃꯅ ꯑꯉꯥꯡ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯌꯦꯡ ꯑꯩꯒꯤꯗꯤ ꯕꯥꯔꯗꯦꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯣꯀ꯭ꯂꯦꯠ ꯑꯃꯇ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯁꯤꯁꯇꯔ ꯑꯗꯨꯗꯤ ꯄꯩꯁꯥ ꯑꯃꯇ ꯌꯥꯎꯔꯝꯗꯦ ꯃꯈꯣꯏꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯍꯟꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯝꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯔꯗꯨꯅ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯔꯥꯅ ꯀꯥꯎꯟꯇꯔꯗ ꯐꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯃꯈꯣꯏꯅ ꯂꯧꯅꯤꯡꯕ ꯂꯧꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯃꯥꯅ ꯁꯥꯏꯟ ꯑꯣꯏꯅ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯀꯥꯎꯟꯇꯔꯒꯤ ꯃꯤꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯤꯁꯇꯔ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯛꯀꯤ ꯀꯁꯇꯃꯔ ꯑꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯐ꯭ꯔꯤꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯀꯥꯎꯟꯇꯔꯒꯤ ꯃꯤꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯍꯟꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯑꯃꯁꯨꯡ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯌꯥꯝꯅ ꯅꯥꯄꯟ ꯀꯥꯞꯄ ꯅꯨꯄꯤ ꯑꯃꯅ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯜꯂꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯝꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩ ꯃꯨꯠꯈꯤ ꯃꯩ ꯃꯨꯠꯄ ꯃꯇꯝ ꯑꯗꯨꯗ
ꯃꯐꯝ ꯑꯗꯨꯗ ꯒꯨꯟꯗ꯭ꯔꯥ ꯀꯌꯥꯃꯔꯨꯝ ꯂꯥꯛꯇꯨꯅ ꯅꯤꯔꯥꯒꯤ ꯃꯉꯛꯇ ꯊꯥꯡ ꯊꯝꯈꯤ ꯊꯥꯡ ꯊꯝꯗꯨꯅ ꯅꯤꯔꯥꯁꯨ ꯄꯥꯈꯠꯇꯨꯅ ꯂꯩꯉꯩ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯖꯣꯟ ꯁ꯭ꯅꯣ ꯆꯪꯉꯛꯄ ꯃꯇꯝꯗ ꯒꯨꯟꯗ꯭ꯔꯥꯁꯤꯡ ꯑꯗꯨ ꯖꯣꯟ ꯁ꯭ꯅꯣ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯆꯦꯟꯅꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨꯁꯨ ꯖꯣꯟ ꯁ꯭ꯅꯣ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯗꯨꯗꯨꯗ ꯔꯥꯝꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯔꯥꯝꯅꯗꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯐꯨꯖꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯇꯧꯕꯇꯕꯨ ꯖꯣꯟ ꯁ꯭ꯅꯣ ꯎꯕ ꯃꯇꯝꯗ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯖꯣꯟ ꯁ꯭ꯅꯣ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯖꯣꯟ ꯁ꯭ꯅꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯒꯨꯔꯨꯖꯤ ꯅꯪꯗꯤ ꯌꯥꯝꯅ ꯅꯩꯕ ꯅꯨꯄꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯄꯤꯗꯨꯅ ꯅꯦꯛꯇꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯗꯨ ꯇꯧꯔꯤꯕꯒꯤ ꯃꯔꯝꯁꯤ ꯅꯤꯔꯥꯕꯨ ꯃꯍꯥꯛꯅ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯃꯗꯨꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯇꯤꯁꯨ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯁꯦꯜꯐꯤ ꯀꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯈꯤ ꯃꯗꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯅꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯨꯄꯔ ꯍꯤꯔꯣ ꯀꯌꯥ ꯃꯔꯝꯗꯤ ꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇ ꯅꯪꯕꯨ ꯑꯩꯅ ꯁꯨꯄꯔ ꯍꯤꯔꯣꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯦ ꯍꯥꯏꯗꯨꯅ ꯖꯣꯟ ꯁ꯭ꯅꯣꯗ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯉꯁꯤ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯥꯗꯨꯅ ꯆꯪꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯔꯥꯝꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤ ꯃꯗꯨꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯒ ꯍꯌꯦꯡ ꯄꯨꯡ 9ꯗ ꯈꯨꯡꯒꯪꯂꯣꯝꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯁꯤꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤꯁꯨ ꯖꯣꯇꯤꯁꯨ ꯑꯟꯗꯔ ꯀꯣꯚꯔ ꯑꯦꯖꯦꯟ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯆꯥ ꯌꯣꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯍꯥꯛꯅ ꯑꯦꯖꯦꯟ ꯑꯃ ꯑꯣꯏꯔꯒ ꯌꯥꯝꯅ ꯐꯖꯅ ꯆꯥ ꯌꯣꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯆꯥ ꯑꯃ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯥ ꯑꯃ ꯂꯧꯔꯝꯃꯤ ꯑꯃꯁꯨꯡ ꯆꯥ ꯑꯗꯨ ꯊꯛꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯥꯎꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯣꯏꯅꯦ ꯃꯥꯁꯦ ꯑꯦꯖꯦꯟ ꯑꯣꯏꯕꯅꯤꯅ ꯆꯥ ꯂꯣꯟꯕꯗꯤ ꯍꯩꯔꯝꯃꯣꯏꯅꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯆꯥ ꯊꯛꯑꯝꯃꯤ ꯃꯥꯅꯁꯨ ꯆꯥꯗꯨ ꯍꯥꯎꯇꯦ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯥꯁꯤ ꯀꯗꯥꯏꯗꯒꯤ ꯍꯥꯎꯔꯅꯤꯒꯦ ꯃꯍꯥꯛꯇꯤ ꯆꯥ ꯌꯣꯟꯕ ꯅꯨꯄꯥꯁꯨ ꯅꯠꯇꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯆꯥ ꯌꯣꯜꯂꯤꯕ ꯅꯨꯄꯥꯗꯨꯅ ꯁꯥꯔ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯨꯝꯃꯤꯅꯦ ꯅꯈꯣꯏꯗꯤ ꯑꯟꯗꯔ ꯀꯣꯚꯔꯗ ꯂꯩꯕꯅꯤꯅꯦ ꯃꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯔꯗꯨꯅ ꯍꯥꯏ ꯃꯍꯥꯛ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯥ ꯁꯨꯝ ꯌꯣꯟꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯉꯣꯟꯗ ꯑꯐꯥꯎ ꯁꯥꯝ ꯁꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯗꯨ ꯅꯨꯄꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯐꯥꯎ ꯁꯥꯔꯛꯇꯔꯒꯗꯤ ꯅꯪꯒꯤ ꯆꯥ ꯌꯣꯟꯐꯝ ꯑꯁꯤꯁꯨ ꯇꯥꯞ ꯄꯥꯏꯔꯒ ꯂꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯖꯣꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯅ ꯆꯥ ꯌꯣꯜꯂꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤ ꯐꯥꯎꯕꯒꯤ ꯌꯣꯟꯕꯒꯤ ꯋꯥꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯆꯠꯈ꯭ꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯥ ꯌꯣꯜꯂꯤꯕ ꯅꯨꯄꯥꯗꯨꯗꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤ ꯖꯣꯇꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯆꯥ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯄꯩꯁꯥ ꯄꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯇꯧꯅ ꯄꯨꯔꯥ ꯀꯦꯔꯦꯛꯇꯔꯗ ꯑꯣꯟꯊꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯅꯦ ꯐꯩ ꯇꯧꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪ ꯁꯤ ꯅꯨꯄꯤꯒ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯆꯥ ꯌꯣꯟꯕ ꯅꯨꯄꯥꯗꯨꯁꯨ ꯃꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯍꯧꯏ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯤ ꯈꯔ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯁꯦꯠꯇꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯅꯤꯔꯥꯒꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯔꯥꯝ ꯂꯥꯛꯇꯨꯅ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯈꯣꯏꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯈꯔ ꯑꯃꯗꯤ ꯔꯥꯝꯅ ꯐꯨꯗꯠꯇꯨꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤ ꯂꯥꯛꯄ ꯅꯨꯄꯤꯁꯤꯒꯤ ꯃꯇꯥꯡꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯪꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯅꯪꯅ ꯈꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯈꯪꯕ ꯇꯥꯏ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯔꯨꯗ꯭ꯔ ꯀꯣꯟꯗꯥ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯏ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯁꯤꯗ ꯔꯨꯗ꯭ꯔ ꯀꯣꯟꯗꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯎ ꯌꯥꯜꯂꯗꯨꯅ ꯌꯣꯜꯂꯗꯨꯅ ꯀꯔꯕꯥꯔ ꯇꯧꯔꯝꯕ ꯃꯤ ꯀꯥꯡꯕꯨ ꯉꯥꯛꯇꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯁ꯭ꯋꯥꯅꯥꯊ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯎ ꯌꯥꯟꯊꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯎꯁꯤꯡ ꯑꯗꯨ ꯌꯣꯟꯕꯗꯨꯅ ꯃꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯕꯤꯁ꯭ꯋꯥꯅꯥꯊ ꯂꯥꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯎ ꯊꯥꯕ ꯇꯝꯕꯤꯗꯨꯅ ꯂꯧꯎ ꯁꯤꯡꯎꯕ ꯇꯝꯕꯤꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯃꯍꯤꯡ ꯑꯗꯨ ꯍꯤꯡꯍꯟꯕ ꯍꯧꯔꯛꯈꯤ ꯁꯥꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯒꯟꯖꯥ ꯊꯥꯕ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯖꯒꯥ ꯑꯃꯗ ꯒꯟꯖꯥ ꯊꯥꯔꯝꯃꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯖꯒꯥꯗꯤ ꯅꯠꯇꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯒꯟꯖꯥꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯉꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯒꯟꯖꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯂꯤꯊꯣꯔꯛꯄꯅꯤ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯄꯨꯔꯛꯇꯨꯅ ꯒꯟꯖꯥ ꯊꯥꯍꯟꯈꯤꯕ ꯅꯨꯄꯥꯗꯨꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅꯗꯤ ꯅꯉꯣꯟꯗ ꯖꯒꯥ ꯑꯃꯈꯛꯇꯗ ꯒꯟꯖꯥ ꯑꯁꯤ ꯊꯥꯎ ꯍꯥꯏꯗꯨꯅ ꯅꯉꯣꯟꯗ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯄꯥꯛꯇꯛꯅꯅ ꯅꯪꯅ ꯒꯟꯖꯥ ꯊꯥꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯥꯔꯗꯨꯅ ꯐꯨꯔꯗꯨꯅ ꯈꯨꯡꯒꯪꯗ ꯆꯠꯂꯨ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯨꯆꯣ ꯍꯥꯏꯗꯨꯅ
ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯒꯥꯔꯤꯗ ꯌꯥꯜꯂꯗꯨꯅ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯥꯗꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯆꯥꯃꯤꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯊꯤꯗꯣꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯍꯟꯗꯨꯅ ꯊꯝꯈꯤ ꯋꯥꯔꯗꯥꯅ ꯅꯨꯄꯥꯗꯨꯒꯤ ꯃꯉꯛ ꯂꯩꯊꯠꯂꯗꯨꯅ ꯍꯥꯠꯂꯤ ꯑꯃꯁꯨꯡ ꯃꯊꯪ ꯃꯄꯣꯛꯇ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯟ ꯁ꯭ꯅꯣ ꯑꯃꯁꯨꯡ ꯔꯥꯝꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯕꯤꯁ꯭ꯋꯥꯅꯥꯊꯀꯤ ꯃꯁꯨ ꯅꯨꯄꯤꯅꯤ ꯃꯍꯥꯛꯄꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯧꯅꯝ ꯇꯧꯗꯨꯅ ꯀꯧꯔꯛꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯅꯨꯄꯤꯁꯤ ꯇꯥꯕ ꯌꯥꯗꯦ ꯇꯧꯕꯇꯕꯨ ꯃꯈꯥ ꯊꯪꯕꯒꯤ ꯐ꯭ꯂꯣꯔꯗ ꯁꯥꯃꯤꯒꯤ ꯃꯤꯁꯤꯡꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯈꯣꯏꯅ ꯅꯤꯔꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯈꯣꯏꯕꯨ ꯇꯥꯟꯅꯕ ꯆꯠꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯟ ꯁ꯭ꯅꯣꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯔꯥꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯀꯃꯥꯏ ꯇꯧꯒꯅꯤ ꯑꯝꯇ ꯀꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯤꯔꯥꯁꯨ ꯀꯥꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯈꯤ ꯅꯤꯔꯥꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯀꯥ ꯇꯣꯉꯥꯟꯕ ꯑꯃ ꯕꯨꯛ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯇꯨꯝꯃꯨꯔꯣ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯀꯥꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤ ꯖꯣꯟ ꯁ꯭ꯅꯣꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯊꯛꯇꯅ ꯋꯥꯔꯤ ꯑꯃ ꯇꯧꯔꯤ ꯃꯈꯥꯗꯅ ꯋꯥꯔꯤ ꯑꯃ ꯇꯧꯔꯤ ꯀꯃꯥꯏ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯉꯛꯆꯥꯟꯅꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯔꯥꯝꯁꯨ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦꯅ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯖꯣꯇꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯈꯣꯏ ꯈꯨꯡꯒꯪꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯎ ꯄꯤꯔꯛꯑꯣꯅ ꯍꯥꯏꯕꯅꯤ ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯎ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯐꯣꯟ ꯄꯥꯏꯈꯠꯇ꯭ꯔꯦꯅꯤ ꯇꯧꯔꯤꯁꯦ ꯃꯈꯣꯏ ꯑꯁꯤ ꯇꯧꯕꯤꯃꯜ ꯌꯥꯝꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯔꯥꯝꯅ ꯀꯔꯝꯕ ꯈꯨꯡꯒꯪꯒꯤ ꯃꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯐ꯭ꯂꯥꯁ ꯚꯦꯀꯦꯁꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯥꯃꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯖꯣꯇꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯞꯗꯦꯠ ꯂꯣꯏꯅ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯑꯞꯗꯦꯠꯁꯤꯡ ꯑꯗꯨ ꯖꯣꯇꯤꯅ ꯂꯣꯏꯅ ꯄꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯔꯨꯝ ꯅꯝꯕꯔꯗꯨ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗꯨꯗ ꯖꯣꯇꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯤ ꯀꯥꯔꯗ ꯎꯔꯤꯕ ꯅꯝꯕꯔ ꯑꯗꯨ ꯍꯦꯛꯇ ꯍꯟꯖꯤꯟꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯝꯕꯔ ꯑꯗꯨ ꯈꯪꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯅꯝꯕꯔ ꯑꯗꯨꯗꯒꯤ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯥꯝꯅ ꯃꯤ ꯑꯗꯨꯅ ꯅꯉꯣꯟꯗꯒꯤ ꯗꯤꯇꯦꯜ ꯑꯗꯨ ꯌꯥꯝꯅ ꯍꯪꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯃꯇ ꯊꯥꯔꯛꯑꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯉꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯅꯪꯅ ꯍꯥꯏꯗꯣ ꯃꯈꯣꯏꯅ ꯃꯗꯨꯝꯗꯤ ꯍꯪꯉꯛꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯪꯉꯛꯄ ꯇꯥꯔꯒꯁꯨ ꯄꯤꯔꯔꯣꯏ ꯃꯈꯣꯏ ꯑꯁꯤꯗꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯣꯟ ꯁ꯭ꯅꯣꯁꯨ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯈꯨꯡꯒꯪꯗ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯋꯥꯁꯤ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯅꯪꯅ ꯃꯣꯜꯗ ꯒꯨꯟꯗꯥ ꯃꯌꯥꯝ ꯑꯃ ꯅꯦꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯒꯨꯟꯗꯥ ꯃꯌꯥꯝ ꯑꯃ ꯅꯦꯛꯂꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯐꯥꯎꯕꯅꯤ ꯇꯥꯡꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯄꯩꯁꯥ ꯇꯤꯡꯒꯗꯨꯅ ꯅꯦꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯣꯟ ꯁ꯭ꯅꯣꯁꯨ ꯁꯥꯟꯇꯤ ꯈꯔ ꯐꯪꯒꯗꯨꯅ ꯇꯨꯝꯈꯤ ꯑꯃꯁꯨꯡ ꯔꯥꯝꯁꯨ ꯇꯨꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯇꯤꯗꯤ ꯖꯣꯟ ꯁ꯭ꯅꯣꯒꯤ ꯃꯊꯧꯅꯥ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯨꯗ꯭ꯔꯀꯣꯟꯗ ꯈꯨꯡꯒꯪꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯊꯣꯛꯂꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯝꯗꯤ ꯅꯤꯔꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯔꯤ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯖꯣꯟ ꯁ꯭ꯅꯣꯅ ꯃꯉꯣꯟꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯑꯣꯡ ꯑꯁꯦ ꯌꯥꯝꯅ ꯄꯣꯁ ꯇꯥꯗ꯭ꯔꯒꯤ ꯃꯑꯣꯡ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯡꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯍꯥꯡꯅꯕꯗꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯔꯨꯗ꯭ꯔꯀꯣꯟꯗ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯔꯇꯤ ꯈꯔ ꯁꯥꯗꯨꯅ ꯊꯧꯔꯤ ꯌꯦꯠꯁꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯐꯨꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ ꯑꯃꯁꯨꯡ ꯃꯤ ꯈꯔ ꯑꯃꯗꯤ ꯍꯥꯠꯇꯣꯛꯇꯨꯅ ꯌꯥꯡꯈꯠꯇꯨꯅ ꯊꯝꯕꯒꯤ ꯃꯑꯣꯡꯁꯨ ꯎꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯏꯕꯦꯝꯃ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕꯩ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯈꯤ ꯃꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯗꯥ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯇꯨꯞ ꯑꯃꯅ ꯀꯟꯊꯠꯇꯨꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯗꯤ ꯋꯥꯅ ꯍꯣꯠꯅꯈ꯭ꯔꯕ ꯑꯗꯨꯒ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯈꯤ ꯃꯗꯨꯒꯤ ꯋꯥꯔꯗꯥꯅ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯉꯛꯇ ꯊꯥꯡꯅ ꯊꯝꯂꯗꯨꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯀꯧꯔꯛꯈ꯭ꯔꯕꯖꯥꯠꯅꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯡꯈꯠꯇꯨꯅ ꯊꯝꯂꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯅꯤꯔꯥꯕꯨ ꯀꯟꯕ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯂꯗꯨꯅ ꯃꯊꯛ ꯑꯗꯨꯗ ꯌꯥꯡꯈꯠꯇꯨꯅ ꯊꯝꯃꯝꯕꯅꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯌꯥꯝꯅ ꯉꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯖꯣꯟ ꯁ꯭ꯅꯣꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯖꯣꯟ ꯁ꯭ꯅꯣꯅ ꯄꯥꯈꯠꯇꯨꯅ ꯅꯤꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯖꯣꯇꯤꯅ ꯁꯥꯎꯗꯨꯅ ꯅꯤꯛꯂꯤꯕꯅꯤ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯈꯣ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝ ꯆꯥꯗꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯦꯝꯃꯝꯃꯤ ꯑꯩꯅꯗꯤ ꯁꯣꯝꯗ ꯀꯤꯗꯨꯅ ꯅꯤꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯁꯥꯎꯗꯨꯅ ꯅꯤꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯦꯁꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯅꯤꯔꯥꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯗꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯃꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯕꯛ ꯑꯃ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯆꯠꯈꯤ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯪꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ
ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯪꯒꯤ ꯅꯄꯨꯗꯨꯒꯁꯨ ꯎꯅꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯄꯨ ꯑꯗꯨ ꯀꯧꯈꯤ꯫ ꯃꯄꯨ ꯑꯗꯨ ꯀꯧꯕ ꯃꯇꯝꯗ ꯃꯄꯨ ꯑꯗꯨꯁꯨ ꯃꯈꯣꯡ ꯁꯦꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯤꯔꯥꯗꯤ ꯊꯋꯥꯏ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯄꯨ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯨꯔꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯈꯥꯝꯂꯗꯨꯅ ꯋꯥꯔꯗꯟꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯔꯨꯝ ꯅꯝꯕꯔ ꯆꯦꯟꯖ ꯇꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯈꯤꯕꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯇꯤꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯁꯦꯟꯅꯅꯕ ꯊꯥꯈꯤꯕ ꯃꯤ ꯑꯗꯨ ꯅꯨꯄꯤ ꯑꯣꯟꯅ ꯇꯩꯅꯅ ꯄꯨꯔꯛꯄꯒꯤ ꯃꯈꯣꯡ ꯑꯗꯨ ꯊꯤꯗꯣꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯃꯄꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫